Fishery Department ki Nga Mela ki wathokka mari leinana atopa threat ta leiba nga tinbagi sinfam da mamut tana khangdaba singna khut thinjilaktanaba khwaramban nupi kaithel ngayon bi singye wafam thamlakli ngase kaithel aseda ngayon bi singna pangthokiba pawgi mifam amada mutum khomdon bina haikibada lamdam aseda thokliba wathok lanthok singna kaithel aseda chawna chaitheng piduna maning halakliba aseda kaithel famni bi singna lawriba thodangbu lamdam asege miyamna khangbiu amade mai hawroldagi leiraklaba lamdam asege pothok sing kaithel da pukhatuna yonbagi chatnabina amaga nuksina haliba mari adubusu ngayon bi singna ngami singa afaba mari thamduna miyamda ahongba mamalda nga sing fang Nabasu Honari, Marakasida, Lamdamasigi, Loishindriba, Irangasibo, Nathai, and Bamanba Oina, Tatana Silakliba, Kumay Harau, Mela Singimanunda, Sinnaba, Same Sariba, Mela Sina, Miam the Ngagi Mamal, Honghan Bagimahut, Hena Tang Yun Gadari, Maram Singasilabana, Ngayon be sing the Loriba Taudangamade, Tangziliba Kongzang Asida, Atopa, Tret the Leba, Nga Tinbagi, Sinfamda, Mamutana. Khangdaba singna khut tingjulakpa made ngayon bi singbu miyam da lan uhannaba thawong yaning de haibo wafam sing phongdokhi imu ira thongi thoram asiga mari leinana aikoina ngagi mela tawlibe singda handokpiyo haina aikoina haijaki bi maramdi hojik lamdam sida kangdu laita daba aikoigi yamna sei ani makhai helaba leiba sida shanti prokhongamdana leiriba phibam asida Mamanga Panthokiba Sangai Festival Pagoda, Ekogi Praza Miyamna King Duna, the Wiganu Haiduna Madu Laukiba Wareto, Adumaina Ekoshu, and Imunu Kuzada, Imagi Torum Masida, Equina, Madu Nga Mela, Lepiu, Iduna Aquina, and Fishery Department, Marie Lane, Visinda, Equina, Hajakiban.